Kangla pauthang miyeng tabiribasing mataram nokjari ngasigi pausisingda yumpham oiba maruoiba pau khara update tawjari ahanbada Arambai Tengol amasung pambaina lusingba Unlf anigi marakta khut thoknabada asok apan kaya yaukre Arambai Tengol amasung pambaina lusingba lalolup Unlf ki marakta ngarang khana chainabagi thodok thokpada asok apan yaunakre nakal anigi maikeidagi Nongmei kapnakibagi report phangki haina Manipur police na phongdoragli Police tagi phangba paugi matung inna Imphal East District ki Kongpal Chingabam Laikai gi Kongpal Thong manakta leiba Unlf ki miyoi Irengbam Nandakumar Singh atoppa maming Tonsna sahi 53 hairiba miyoi asigi yumda Arambai Tengol gi miyoi kun rom changsilakhi amadi nakal animaki marakta khana chainaba thoki hairi maduda Unlf ki kedar mari chaina kanbadagi asok apan khara nangki loinana nakal animaki maikeidagi Nongmei kapnakhi hairi police ki pau asina hai thodok adu pau hek phangbaga security force ki team sing changsinduna Unlf ki kedar mari adu detain tawduna hospital da layeng chathaki adum oinamak thoidokpa mipainingai oidre hairi makha tarakpa khongthangda security force na khuraida leiba Arambai Tengol unit 17 gi office da changsinduna red chathakibaga loinana polom kaya phagatpa ngamkhre hairi phagalaba polom singi manungda heating boot mari 4-wheeler gari ahum BP helmet ama BP jacket ani heroin na chingba kapi gani heroin ni chingnaba drug gram 15 rifle selling manga technical bell mari BP plate mari camouflage bag ama hustler ani magazine pouch ama wireless handset ahum tear gas smoke cell ama insas bayonet ama 303 bayonet ani thangchang ani stallion box ama live round ama diary amadi letter hena chingba loinana atai mari lenawa polom kaya yauri hairi makatar pa update spider-man amadi bhut ki dress set chaduna umang lai haraubagi masak thialuba miyoi 32 lale sengdok hankre maitei kunai ga tana thanaba yadraba umang lai haraubagi thorambu masak thianba yaba mongda saruk yaruba wakhal mapung phadriba angang ama yauna miyoi 32 umang lai kanbalup ukal amadi sana konungi phamnaiba singna ultra sanglenda kokhatuna wakhal taminarba matung miyamda lale haina sengdok hankre ultra sanglen sana konung amadi ukalna kokhatlaba matung wakhal tahan khraba miyoi sing adudi chingambam nawbo chahi 35 apokpa ibobi thoksom Gerensan sahi kumanga apokpa sangita loitongbam Roman sahi nipu apokpa laikidraba ingocha Saukrakpam Somarendro sahi nipu nithoi apokpa ibotombi Langpoklakpam Babita sahi nipu humdoi apokpa Pari Thingbaijam Inaubi sahi 55 apokpa Sanje Laisram Nupamacha sahi 39 apokpa Manos Saukrakpam Ambedkar sahi 19 apokpa Jiban Laisram Ibohan sahi 55 apokpa laikidraba Khamnem Laisram Rakesh sahi 19 apokpa Ramesh amasung Laisram Ajit Kumar sahi 92 apokpa Gambhirni hairi makhoi punambak Imphal West ki Kwakethel Konjeng Lekai dagini hairi hiramasigi matangda konung mamangda leiba Ultra Sanglenda pangthokpa paugi mifam amada ukalgi General Secretary Mutum Maniton na hai hawjik thokliba wathok asina maram oiraga matam kuina lai haraubagi thauram pangthok ludre Bidok therapy anina di sabalam da kombalam yanga thopada akoina sesagriba objective puno adu religa miyam famda lal haidana koising dokseri masung lega miyam da koi lal yana haje monni ju sesar mohana ju sesar roi amon su dokja miyam famda koi lal haje koi maram lagi kau Makatarpa update amada thiba khangdana leirakiba Avinas amadi Anthony gi aroiba mathong mangam pangthokre hairi haukiba chahi 2012 gi May 3 dagi hauna Manipurda thokliba irang asigi manungda 2012 gi November 5 dagi ngasi phawba thiba khangdana leirakiba akham awang lekai dagi maibam Avinas apokpa maibam Heman amadi ningthaujam Anthony apokpa laikidraba ningthaujam Sundargi aroiba mathong mangam ngarang pangthokre ngarang akham awang lekai da pangthokiba leiron chanmagi thorongga mari leinana thawdok asigi matangda semkiba JAC gi member chongtham basantana phongdokibada kuki militant singna micham miyam kayagi mayum makai mai tumna thadokpada natana Pigliba angang yauna miyoi kayaba tamthina hatkibagi manung chana kumja 2012 gi November 5 da awang sekmaida thabak amagi chatkiba chahi nauribi
Chahi nauriba mahiroi ani mafam khangdana mangkhiba adugi nangla langjin puthokpinaba lengaki maikida kanna taksinki adubu ngasi phawba makoi anigi chapchaba mari makhong amata khangdabana imung manung amadi lekai miyamga tanaraga Pangongna mahut sinduna makhoi anigi aroiba mathau mangam pangthokpani loinana mafam khangdana leiriba angang anigi imung manungda authority gi maikaidagi angamba mateng pangbinabasu authority gi maikaidagi taksingani hairi Makatarpa update da social media da Aranba Pao Sandokpa mioi taruk ki mathakta Manipur police na FIR lokhatkre Hawjik Manipur da thokliba irang asiga mari lainana Aranba amadi proof amaga gi marakta nungsin handanaba yaba mawongda social media da Pao Sandokpa WhatsApp group taruk ki mathakta Manipur police na FIR register tokre Manipur police tagi phangba pau gi matung inna hawjik Churachandpur district ta miyambu ki han khanganba amaga nungsi han daduna khana hanba yaba mawongda Aranba Pausing WhatsApp group channel taruki mathakta amamamta oina FIR register tawkibani makhatana asigumba thawong sing chatharakpa group channel singi mathaktasu logi oiba thabak lokhatlagani haina Manipur police ki maikidagi section wa thamlakli Makatarpa atopa update amada Manipur da lakhiba Supreme Court of India gi Judge Singh Relief Committee Manipur na relief camp ta leiriba IDP da khudongchaba kaya pinaba point 13 yawba memorandum pisinkre mamang chahi lisingani kulumdoi me ahumdagi Manipur da thokliba tha kunithoi suraba irang asigi matangda yengsinnaba Supreme Court of India gi Judge tarungna saba delegation ngarang ayu Manipur da thonglabaga loinana Judge mari gi delegation Churachandpur da chatlure Judge Singna Churachandpur amadi Moirang da hangliba relief camp singi IDP singa unabaga loinana legal services camp medical camp amadi legal aids clinic hangdoki masigi matung ngarang relief committee Manipur gi chief coordinator Thoidingjam Bon Khurai coordinating Hasnam Basanti Devi amadi coordinator Yumnam Somarendro Singhana khuyek piduna Manipur da lairiba Supreme Court ki judge singda Point 13 yawba memorandum ama pisinkre memorandum sigi ahanba pointa misam miyamgi matakta kulai paiba singna chathaba attack asi khudakta lephallu amadi khudakta action lokatuna lebak asigi chanariba law gi matung inna charak pigedabani anisuba pointa yariba makai atenma matamgi manungda IDP sing asi masa gi mayumda hanjil hannaba thabak thorang sing paikhat piu ahumsuba pointa state asida leiriba miyam sing asi state asigi manungda ate akai yawdana chathok chasin Gadabani Marishwa Pointa relief camp single leiriba IDP singna chap manaba matik chaba remuneration pigadabani mangasubada IDP singda lemna layeng bagi khudong chaba sing lemna casualty OPD amadi laboratory test toba phanganba taruksuba pointa hanathaki anaba loinaraglaba IDP singda lemna medical treatment khudong chaba sing phanganba loinara mathang point kayam yawba point 13 yawba Memorandum asi pisinkhibani hairi Makatarpa atopa update amada Manipur yauna state marigi delimitation pangthok kodoribasi asengba census ta yumpham oiraga tawgadabani haina amuk kona foldokle chaliba chahi lisingani konmanga gi March 19 da Supreme Court of India na tha ahumgi manungda India gi North East ki state mari haibadi Arunachal Pradesh Nagaland Manipur amadi Assam gi delimitation thabak yengsingadabani haina matam pikiba leirabanina Manipur gi miyamna delimitation gi matangda asengba achumba census ta yumpham oiraga delimitation togodabani madu natrabadi delimitation maram chade haibadugi achetpa phirep ama lominarisi haina amukona miyamda appeal torogli amukogi secretary general Pratap Laisang Themna Thador Pachol Amana Hari delimitation ge wapam ama lakpada Manipur da khunda minariba Purup Singi Marakta misunderstanding thoktanaba delimitation ge thabak kodingmak asengba wapam documenta yumpham ohensi haiba wapam lok warep lominarisi hainasu Purup kodingmakta appeal tawjari delimitation ga mari leinaba Kanglup amana Kanglup amagi wakhal nungairoidaba wahai wata sizinaduna social media na singmada thagat pidanabasu akanba appeal toragli chang manana mi masingda yumpham oiraga parliament amadi state assembly gi mihut sing khannabagi tamak delimitation toba asi yamna tangai phadaba ama oiraga su state ki oiriba phibamgi matung inna delimitation asi apiba matamgi matungda tawba natraga tawdaba haibadusu leplakpani Supreme Court
की ऑर्डर की मतुंग इना नॉर्थ ईस्ट की स्टेट मरीदा डिलिमिनेशन थबक लोइसिन्नबा था मरी की मतम पीख्रबसु अखोई मणिपुर गिदी अरानबदा युमफम ओइबा सेंसस असि हाना चुमथोक्तुना अमदी मितोप खंदोक्तुना नेशनल रजिस्टर ऑफ सिटीजन्स NRC असि मपुंग फाना चनरबा मतुंगा पुथोकपना असेंगबा सेंसस अदुदा युमफम ओइरगा डिलिमिनेशन तौगदबनी हाइबसी अमुकोगी लेंग्रबा फिरेपनी मणिपुर की ओइनदि लिसिंगनी अमा अमदी लिसिंगनी तरामाथोइदा सेंसस की रिकॉर्ड अदु मपुंग फादबा अमदी अरानबा पिक थनबने लिसिंगनी तरामाथोइगी सेंसस ता युमफम ओइरगा हेंगतलिबा मी मसिंगी चांग अदु ओइथोकपा यारोइदबा मोंगदा हेंगतपा कया याउरी समना हाइरबदा मफम अमदा हेंगलगलिबा मिसिंग की चांग अदु चही अमदा नुपी ममा अमना अंगांग अहुम नत्रगा मरी की चांगदा पोकपगी मोंगदा लैरी मणिपुरदा हाना कांगलोन काइना तौकिबा सेंसस की थबक अदुदा मफम खरदा मी मसिंग असि अननेचुरल पॉपुलेशन ग्रोथ थौकली असिगुम्बा यामना तसेंगना सोइरे सेंसस अदु मैनिपुलेट फजना तौद्रे खंगलबनिना मणिपुरदि करिगुम्बा फिभम अमतदा डिलिमिनेशन की प्रोसेस असि पाइखटफम थोकते हाइना अमुकोना फोंदोकली मखा तारकपा अतोपा अपडेट गाड़ी हुरानबा अमा फारे गाड़ी हुरानबनी हाइबा मियोय अमा ngarang nungthil थौबाल डिस्ट्रिक्ट की पुलिसना महांगना हुरानलकपा रजिस्टर नंबर थाद्रिबा चका अनि पानबा गाड़ी अमगा कोनना लिलोंग पुलिस स्टेशन की मनुंग चनबा लिलोंग चिंगखामदगी फारे हाइरी पुलिसदगी फोंगबा पाव अमना हाइ लिलोंग एरिया दा हंदक गाड़ी हुरान मखर लेरे हाबगी पाव फंगबदगी अचत ओक्सिंग चेक तौदुना लेरिङैदा चिंगनिङै ओइबा मोंगदा लाकपा दगी महाकपु वहंग पहुंग चथबदा महाक गाड़ी हुरानबा गेंग खुटपुगी मियोइनी हाइबा खंगबा ngamkhibani गाड़ीगा कोनना फारबा मियोइ अदुगी ममिंग माइरेन मयुम नंदिन चही कुंतरुक कोई लिलोंग चिंखाम तमयाई लेकाइदगिनी हाइरी मखा तारकपदा मतै मनाव अनिदगी गंजा केजी कुनमरी फारे हाइरी ngarang ayuk pung 10 मखाइरोम ताबा मतमदा नेशनल हाईवे नंबर 2 इम्फाल दिमापुर लंबी की सेनापति डिस्ट्रिक्ट की माउंट एवरेस्ट कॉलेज मना की लियांगमाई ताफाउदा सेनापति पुलिस D78 CRPF अमदी B109 CRPF की QRT टीम अमगा लोइनना अचत ओक्सिंग चेक तौबदा मियोइ अनि गंजा केजी 19.64 लोइनना फारे हाइरी फारबा मियोइ अनि अदुदी गोलाबदी मयाइ लेकाइदगी KH जहीर खान चही 19 अपोकपा MD मुस्लुद्दीन अमदी महाकी नुपी हेपुनी दोबाइनाई चही 19 नि मकोइ अनि की मथक्ता NPSA की मखादा सेनापति पुलिसना केस अमा लौखटख्रे हाइरी मखा तारकपा अरुइबा पावदा इंडिया लेंगा की लेजरीबा जुडिशियरी की अचौबा मतेंग लोइनना मणिपुरदा तंगदु लेताबा हंजिलकनबा होनरी हाइना गवर्नरना फोंदोकरे मणिपुर की गवर्नर अजय कुमार भल्लाना हाइक्रे इंडिया लेंगांगना महाकी लेजरीबा जुडिशियरी अमदी मिनिस्ट्री ऑफ लॉ एंड जस्टिस की अचौबा मतेंग लोइनना मणिपुरदा तंगदु लेताबा हंजिलकनबा अमदी याइफबा स्टेट अमा ओइनबा होनरी वफमसी हाई कोर्ट ऑफ मणिपुर की लिंखटकीबा चही 12 सुबा मपोक कुमोनगा मरी लेना पांथोकपा थौरमदा गवर्नर फोंदोकीबनी सुप्रीम कोर्ट की जज जस्टिस BR गबाइना लुचिंगबा एपेक्स कोर्ट असिगी जज मंगा की टीम अमा यावना मंत्री पुरखीदा लेबा हाई कोर्ट ऑफ मणिपुर की कॉम्प्लेक्स दा ngarang पांथोकीबा थौरम अदुदा गवर्नरना मखाताना फोंदोकीबदा मणिपुर असि ममांगैदगी हौना ओयल थौदागी लमदा सिंथानिङै ओइबा लिगलम अमा लैरकपा स्टेट अमनी लमदम असिगी पुवारी असि मरी AD हौना इसिंदुना लैरकलबनी लमदम असिदा इतोप तोपा मगुन कयाना लैतेंगबा लमदमनी ngasi स्टेट असिदा लैरिबा चैराप कोर्ट असि लमदम असिगी पुवारीगा छागोनबा यामना मरु ओइबा मफम अमनी चैराप कोर्ट असिना लमदम असिगी ममांगैगी जुडिशियल सिस्टम की सक्तम अदु उतली हाइना फोंदोखी मांगना मखाताना हाइकिबदा ngarang high court of manipur की 12 सुबा मपोक कुमन थौरम असिदा कोर्ट असिगी जज जस्टिस D कृष्ण कुमार बु थागतली महाकी मीटिंग मखादा स्टेट असिदा रूल ऑफ लॉ निंथिना थमनबो होनरिबा असि सिंथांग निंगाइनी हाई कोर्ट ऑफ मणिपुरना वायल थौदागी लमदा वीडियो कॉन्फ्रेंसिंग की खुथांगदा पाइखटपा अहानबा
कोर्टनी हाइबा ताबदा अपेनबा पोई मसीदा नतना लेबाक असिगी अनोबा क्रिमिनल लॉगी रूल्सिंग कोर्ट असिदा चटनाबा हौबगी थोरांग पाइखटलंबा असिसु सिंथानिंगाइनी कुमजा लिसिंग अनि कुनमरी की जुलाई थादा लेबाक असिदा चटनाबा हौकिबा अनोबा क्रिमिनल लॉ असिगी नोडल स्टेट मणिपुरदा ओइरगनी हाइबगी थाजबा लई हाइना महावना मखा ताकी ngaranggi thorop aduda law and justice ki union minister of state Arjun Ram Megwal Supreme Court of India ki judge justice Bhushan Ram Krishna Gabai justice MM Surshendro ngabigani Sudresh justice N Koteswar justice Bikramnath justice KV Biswanath High Court of Manipur ki justice Dr Krishna Kumar justice A Guneshwar Sharma justice Ahanthem Bimol amadi justice Golmai गाइफुल सिंह अथोइबा मिथुंगलेन सिंह ओइखी